Ngasifong kiba tungan ba Manipuri sifong sing amasung thokiba thagdo wathok maruaibi ipau sing myamna thamjagi anbada club na saba thingzilakpadagi ADB digi lupa crore 3.7 sang sariba iril turil gi intake pam kanga thang taduna toklagadra Manipur gi Imphal East District ki maruaibi mafam kya de ising piriba asobu water supply scheme ama oiriba Porompat water supply scheme gi ising gi source on Asian Development Bank digi lupa crore 3.7 sang na top khonang makhong leibe iril turil digi ising singkhatna bagi nauna thaba intake pamgi samga sakaliba mafam aduda turil gi dorban kin tahalle haiduna laikai gi club amana saba thingzilakpadagi thabak leptuna leiraklaba thamanga henjilakpaga loinana intake pam adu saba luisindana kang khathang taduna toklakadra haibu wafam hangnarakli Porompat water supply ki top khonang makhong thongjau makhong gi awang thangbada hana leiriba ariba matamgi intake pam adurigi singkhalakpa isinga Porompat water supply scheme asin ningthina salaibada awabu khudong sadaba kya mayuk narakpadagi Manipur lengana National Development Bank digi lupa crore 3.7 gi sentang lautaduna haukibasai English ngani kunngamathoi gi October thadagi saba hagolakhiba Integrated Water Supply Project for Imphal Planning Area gi makhar pekhatpa Porompat Water Supply Scheme da ising pinaba nauna thongjau gi makha thangbada semba sagalakhiba intake water supply pamaduna maram oiduna torel gi torban namthale haiduna mafam adudagi koliba khetri mapal youth club KIYC na intake pamadu sawa thingzilakpadagi haukiba sahi English ngani ga kungani thogi September 9 gi hausuk phawbada semga sagatpagi thabak leptuna lerakli Manipur lenga ki PHE digi official amana pausi sida phongdorkhibada top khona makhongda leiba PHE digi hana leibi intake pam adudagi raw water oina iril turil digi singkhalakpa ising adu Porompat water supply scheme da laklaba matung ningthina treatment toraba matung scheme asidagi Imphal East District ki maruaiba mafam kyada thaknaba aphabi ising pidunu lakli adubo hana leiriba ariba matamgi intake pamaduna Porompat water supply scheme ningthina salaibada konaraktabadigi anauba intake pamama English ngani ga kungamathoi NDB digi sentang lauthaduna sengba sagalakhibani Housing intake pamgi sengba sagatpagi thabak adu sada nifurom sangda loire adubu KIYC club na nauna sengba sagalibi intake pamaduna maramoiduna torel gi torban namthale haiduna thingzilakpadagi ngasi phawbada thamanga rom sengba sagatpagi thabak leptun lakli Porompat water supply na Imphal East District ki Zenim Sanjenthong Officer Colony New Second Lens Second Nungmaibung Sobam Lekai Porompat Kongpal top khonang makhong Mahabali Sabalekai Khorai Ayangpali yauna Khetrigau Khuraiye School Wangkhaina singba kendra kiyagi praja singna thaknaba apabi ising piri masigi mathakta Porompat water supply ki ising gi tanker kiyana ising lauduna Manipur gi mafam kiyada su ising supply tawribani PHE digi official aduna makhatana phongdorkhibada haujik top khonang makhongna nauna semga sagaliba intake pamaduna maram oiduna manak nakpada leiba torel gi torban kin tharakpanati torel torban lairai kin tharakliba adugi intake pamgi semga sagaliba aduga mari lenate pamaduga manana awang thangbada hanadagi matam kuina lairiba pamadugi manakta torban lairai kin thabalati haujik lairai kin thare haina club na hariba maike dongi lairai adugi mapangal sonbadagi lairai kin tharak poigani intake pamgi sangba sagali badudagi meter sama sani rom satharagasu lairai kin thaba adumak lairi tore lairai kin thaduna torwan laiba lambi nam thabana singba kaya gi haujik thokliba problem adudi water resources amasum PWD nam yeng sangalaga semjingadabani haujik ising tanglaba matam sida intake pamadu ningthina semba sagatuna matam sana luisinduna ising singkhalagadi Porompat water supply scheme na ising marang kaina leiduna ningthina salaiba yagadoribani ising phangdabadagi miyamna private ising puduna yonbasingdagi sel tingna leiraga sijinaribesi hantanba ngamgadoribani maru oina Imphal East District ki mafam kyara thaknaba apabi ising ningthina piba ngamgani amaromdana hushini misiga mari leina mi pham pangtokre warep kya lokre Yaripok Santidan Bazar Hokiba February Taragomdoti MD Hasim Elias Ladugi Masanupa Ani Habidi MD Amjad Khan Amadi MD Hushini Mubarak ki marakti yamna nuaitaba thoninda thawdo ma thoki thawdo asida mayamba MD Hushini Mubarak Hospital dagi lekatna ba ngamdana kutakta siki misi asiga mari lenana emergency oba meeting ama SYDO Yaripok Turihalna Yumbodel oiraga Turihal Ladiba Club Sing TEA ATU CCO TIYDO YCCT
KYDO TMWA amadi khulgi ahal laman yauraga sarona numidangi pung nipan taba matamna meeting ama pangthoki hairiba meeting asida tangai phadana resolution khara yetna balaitana pass tawminaki resolution ahan bada mishi esiga mari lainana AMD Amjad Khan apok AMD Hasim Santidas Bazar bu khudaktigi matam kaktana sangandaba anisuba resolution kanaguma singna makpu khulasida sangjafam piramba taraga de miyamsing amadi club singna lorokpa apapatagi teksak pumba masama sana puhanba ahum sabu resolution da mishi esiga mari lainana lenga ki mekedi lokhat phamtokpa action khudakta lokhatpa lehoribe imung munung amadi nupi angang singna thengna horiba awabu khudingmak singda masakta pankiba miyoi singamadi club singna thamoi singna nungaitaba phungdurakli amadi laikidraba mapusu mapu maki maphamda ingna singna lehenbiba oirasunu hainasu duya ama tawminaki Paus Lucilla Queen Houses Russia amasum Ukraine ani gi marak thokliba conflicts gi matana mayam the latest update thamjage nongpok Ukrainian Forces na Russian lanmi lising mangarom hatokhre di koila khani gi leiba town oiriba Ukraine gi boleder da nungthul powopta hanjin landar ki Russia gi Maiden Brigade amasum Ukrainian Forces na ngamnamak mangta kankhre Madura lanmi lising mangarom sikre haina thajari masi Russia na Ukraine landaba hokraba matungda ngasi phawbra amuktangda lanmi paktakna sibagi thawdo oidi haina media gi report sing hairi sai amarongi mamang Russia na landaba hokraba matung ahumlak suba thawdo oina Russia gi lanmi lising mangarom na saba Maiden Brigade ama ngamnamak mangta khankre haina Ukrainian official sing haiki lanmi angak paphangna sikhiba masum Armored vehicle yamdrabda sama kuntra thugai ki bamaram Russia gi hardliner sing na hanjin asoiba thabak tawduna masagi lanmi paksana sihalliba matik zadaba general sing sairak pi gadabani haina davi tawri makoi kharadi pura apangni mamangna tawkiba asoiba thabak sing adu amang hana tawki haina english sing ni taraga marida Donetsk amasum Crimea da pro Russia oiba lalhawigi irang thuon kiba Russian intelligence ki hanig officer Igor Girkin na phongdoki Ukrainian Forces na awang bumaphamna leikiba maram Russia gi lanimi singdu nomai kaphamna Turkey kapaga hatokpagi mawongda hatokki haina Girki na pena pafungdoki Boleder town khudum chanchina Russian Forces na hunari besi haukiba January thagi arobe saruktagi chatharakpani Russia na makogi special forces ni hairiba petnas thadoktuna masum armored battalions amadi infantry lanmi sing maikai kyadigi thajinduna attack tokhi landabi hek hobaga nas ki commander hana hatoki hairi lan thoktrngi mamang na mi lising taraga marirom khundab yamna awang mafamda leiba mining town na si Crimea amasum Donetsk ki marakta amata ngairaba rail link connection na leibani haukiba tha ahum sida Russian forces na yamna kana landabadagi town na si artillery na lanban sadun legi Russia gi akan be attack adu mamang seol sa thrakibani nungthil pawop hanjina landarakpadagi Russian lanmi sing angak papangna sikhibani hairi Russia gi attack ngakthokpa Ukrainian University singi maraktagi amagi spokesman Evgeny na phongdokhibagi matungina Russian labuk phawrga town tamna landarakpadu awangba building singdagi irai laina ui hairi aikoina awangba leibani aduga makoina makhada leibani makoi bi irai laina upa phangi haina Nazareskon haki lan asi study tawriba to kupor kauba historian amana Boleder town asidi ihang-hangba laiti manaba marubumi gi mayai da leiba asawu awang lanban amagumbani han phungdoki Russia gi lanmi tora tuba makai hatokpagi thaudok thoklibasi Russia gi defense minister na Boleder manak lan mai pakli haina claim tawkhroba matungdani Ukraine gi defense ministry na madugi pakum oina area the Russian military kalam ama mangtakpagi video thaturaki hairen su paus na makatana phungdorakli adu hausko ina di miam paus sumatang se lusinjarage masu miam pun ano update ngaminasi